Indigenous Tribal Leaders Forum na Kanglon Kainu Chathari Bathabak Thoram Singh Miyam Mangda Fonglakpa Leptri ITLF Drone Squad ki ID card Siznaram Bathengnari Haidi Haufu Baifai Kauba Miwayamana ITLF Drone Squad ki identity card Yanduna Thorakpagi photographic evidence Paktaknana Sandorakpadagi Maikai Kayadagi Tongan Bawahang Singh Hangnarakli ITLF ki official website ki Matunginadi Forum Masi Finance Media, Legal, Women Wing, Planning and Rehabilitation haina tongan department kaya khaidoktuna operate tawi haidi adubo ITLF ki drone squad kauba department ama lei haibasidi ngasi fawba miyamda khanghankiba laitri thawong asima kuki jo singna claim tawi ba wafam sing adugi ona taina bane ITLF ki wangang loi ginjalal Valjong na hiramasigi matang hai organization asina drone squad ki matang da karigumba amata khangba laite amadi ID card adus hazina bane hairi Ginjalal Valjong hairi ba MUSC lamda masida irang sagat pa amade foreign funding lawram bagi damag FIR mayok nari bane ITLF ki sanfam sing asi kadai dagi mataw karamna lakhibano haiba wahang kaya Laknari ngai cherakta Sagolban Assembly Constituency gi MLA Raskumar Imona fongdorakhibagi matungina Vinay Menashe Community na ITLF ki Defense Department talupa lag ahunga lising marifutara mateng panglaki haina receipt issue tauki haidi ITLF asi Unlawful Activities Prevention Act ki makhada law na thinglaba loop ama oina lauthokna basu mari lainaba singda MLA RK Imona takshin ki balai khrabane ITLF na drone squad asi ki matang da ngasi fawba miyam da mayek sengna khanghandana thamle squad asi ITLF ki official website natraga Audit amata da yawba thengnadri adubu drone operators singa sikanana kadai da training pibano amadi atai military unit kaya yambana lona sel thadari bage haibasidi miyamna leptana hangnarakli Genjalal Valjongi mathakta pankiba FIR aduki matunginadi foreign source singna fund tawba afaba makhalgi khutlai amadi drone technology leibagi khudam changdam fangle haina palli Fanglakliba khudam changdam sing asigi matunginadi ITLF asi chamchamba CSO amakhak nate loop asi foreign funding na chalaiba khutlai paiba loop amani haibasi mayek thengba hengalakli ITLF na masana masa kuki zomia ngak senaba leiba loop ama oina uhanna hotnarabasu Kuki Jo Furup ki IDP singnadi tayonaba wafam kaya phongdoknarakli Joint Internally Displaced Person Churachandpur na phongdorakhibagi matungina ITLF ki Planning Department na lampi gani haina IDP imung amamamdagi lupa lising ahum ga loinana lamgi pata amadi personal document kaya khongat khre haina phongdokhiba laikhrabane senfam sing adu khongat khraba matung chahi ani helaba fawbada IDP sing adu da phangpham thokpa amata phanghandana lairibane miyam dagi khongat khriba senfam sing adu gi matang da iba report ama pirakna ba IDP sing na demand tawkhibasu laikhrabane adu bo hauzik fawbaki oina matik zaba pawkhum amata phangdana IDP sing na lairibane